Imes PAODAM miyang tabiri basingbu ahan waktada binitana taram noksa bagaloyena kurumjari. Hauzik PAODAM asigi maroyo pau pijari. Thoubal amasung Kaksing district ki polling station humdramathoi nupi ngakana mathau tawgani haina district election officer A Subhasna phongdokre. Manipur da hokiba pung kunmarida nauna COVID-19 positive oiba missing samri yankhai thoi thengnakre mioy amana laikhidre. Loinana Lining Thau Puthiba National Awardee Mutum Maniton Taramna Okre. Mapungayo Paulo Birasi. Tarani Thoi Suba Manipur State Assembly election ki March ki tang ahumda ani shuba tangka ki oina pangthokadoriba asida Thoubal amasung Kaksing district da polling station chahum maudrama thoi leibagi manungda polling station humdrama thoi da nupi ngangtana mathau tawgani. Masigi manungda Thoubal Assembly constituency ki polling loinamak nupi ngangtana polling person oina mathau tawgani haina District Election Officer su oiriba DC Thoubal A Subhasna phongdorakli. Ngasi Thoubal gi mini secretariat ta leiba DC Thoubal gi office ta paumi sing unabada DC A Subhasna makhatana hai. Hauzik Thoubal amasung Kaksing district ki manung chana leiba Assembly constituency taragi polling person matik chana leire makoi gi ahan batangka ki training su loikre. Ani shuba tangka ki training su observer sing laklaba matungda tawrakhigani. Nupi person singidamakta training asi round ani shukre online gi kuthangda su training pinaba yamna kanna honari haiki. Thoubal amasung Kaksing district ta election gi thabak thoram sing asi yengsinaba sector officer nifu taruk hatuna thamle makhoi gi training su loikre. Pangthokadoriba election asida expenditure asi yamna maru oiri maramaduna election expenditure monitoring gi flying squad team kuntaruk semduna thamle surveillance team su semle Assembly constituency tara asigi manungda Lilong ACSC expenditure sensitive constituency ni haina lauthokle Assembly constituency asida ahenba miyeng sangani haiki polling station khudima vote thadana dringagi mangoina sanitize tawthokani sanitizer mask sing su voter singda phanganaba honagani ECI gi guidelines matungina election ga mari leinaba meeting sing su election commission na identified tawra pham sing khaktada SOP nga na tahonaba honari Thoubal amasung Kaksing district ki oina district administration na tawgadaba thabak thoram sing khudingmak ayambana sem saba pumnamak loire maramaduna pangthokadoriba election asi shanti leina hingsa yauduna sing lemna democracy gi wahanthok leina pangthoknaba honaminasi haina su DC Thoubal A Subhasna miyamda appeal torakli Praja mayamda thamjani basi district administration ki side ki de koi election ki full koi preparation loijare awada pa amata watan koi thorang tawjare aina praja da appeal tawjani basi vote chi koi shanti leitna hingsa thoktana yamna jing lemna adugumba koi democracy ki wan thokdubu yamna phajaba meaning ama loraga koi vote si shanti oina pangthokpa hingsa yaudana pangthokpada mateng pang view haiduna ai kong namjari praja singa Manipur da hokiba pung kunmari da miyoi samri yankhai thoi nauna COVID positive oiba thengnakre miyoi amana laikhidre pungpham asa miyoi lising ani cham humdrani thoi COVID test tawki maduda miyoi samri yankhai thoi positive oikibana ngasigi COVID positive oibagi chang chada kun dasmik nipan yauki State asigi oina COVID pandemic hobudagi ngasi phawada apunba miyoi lakh 15,000 chamchupna ahum COVID test tawkre masigi manungda miyoi lakh 1,000 sam yankhai tarukna positive oiba thengnaki aduga positive oiraba singdagi miyoi 2,238 na laikhidre ngasi miyoi samri subna taret na naba phaduna discharge tawkhibadagi apunba recover tawkhibagi masing lakh 1,63,35 sukhiduna state recovery rate chada maudra manga dasbik manga nipan da leiri active case masing na 3,900 subna mari shukre Malem pumbagi oina COVID positive oikibagi masing crore kuntha taruk law humdrani thoi lising humpu manga sam humdra taret sukre masigi manungda miyoi lakh yankhai taruk
lising yang khaini pan sahum yang khayam pan lai khidre naram badagi faraki bana crore kuma pan lakh mari lising humdrama thoi satruk ni phum do yore pandemic asigi saitheng phangduna malengi manungda covid positive khwaidagi wangma lebak USA na oiri lebak asida punba mioi crore 8 lakh ni putaruk lising maudrama chahum kunthahum doi covid positive oikre India na case crore mari lakh taruk lising kuni thoi satra sukna mapan thengnaduna ani shuba covid case masing yamba lebak amadi Brazil na case crore ani lakh ni putaret lising marphuni thoi chamapan kuni thoi thengaduna ahum subada leiri 59 High Court Assembly Constituency dagi handak pangthokadoriba tarani thoi shuba Manipur Bidhan Sabha gi mikhalda mirep oigani haina songthokliba Khaipo Haukipna Sinduna ngasi Chuachanpur gi New Baljong da leiba mayumgi complex ta mipa ama pangthokre mipa maduda High Court Assembly Constituency gi makhada leiba tongan tongamba khulsing gi zip sani henba amadi civil organization sing lusing basing maki worker sing amadi mahak punung sibiba sing na saruk yaki mipa madu bi Kholmun village gi zip henmang haukip na lusing ki thorongi manung chana Khaipo haukip na mipam na saruk yakiba zip singda angang ba sol amamam kudol tangki thoramadu wanga duna Khaipo haukip na hai khulgi zip singa si yauduna karigumba thaba amata tawba ngamloi maramasna zip singa si yamna maru oi tungda karigumba thaba ama paikhatpada zip singa sida hana tanaraga thaba adu paikhatkani haiki Panbaya badi Saikot Asia sigi manungda sakhanglaba khul samri hena leiribani aduga lakadariba mekhala sida hauzi sitting MLA oiriba TN Haukip yauna mirep mari mangana constituency asidagi thengnagadori BJP maithiba pinaba Congress nangarang pre-poll alliance semduna Khurai Kendra Congress ki mirep thadop tana Communist Party of India CPI gi mirep RK Amusnada puna sagoduna kanaba honaragani haina pre-poll alliance na warep lokhramatung Congress ke intending candidate Khurai Ratan Kumar party dagi tokre ma ngasi apna dal S da yauduna 3 Khurai Assembly Constituency da mirep oina thengnaragani hairi wapamasi gi matang dangarang Kangla Sangom sangdaleiba mahaki yumda paumi singu unabada Ratan Kumar na phongdokibada Congress party gi damak thawai yauna honajarakpani adubu thajadana Congress party gi lusingba sina Khurai Kendra da Congress ki mirep puthoklaroi haina lauthorakpa angakpa phauki mahana makhata na phongdokibada Praja singi damakta khallaga amadi Kendra sigi miyamgi khallaga aibu nungsibiri ba Kendra gi development pamjabadagi development tawnaba wakhalonda sangslagliba adubu yamna araiba wahai amana muthalakpa adubu challenge tawduna National Party asa yauduna mikhalasi thenganaba pirep lorakpani ningsing mayai maha ngara Congress dagi tokra matungda Khurai dagi Congress muthalagani pibamasi Congress Party na sinjabani haikiba laikhrabani Block Congress ke President Sana Zaubana su Paumi Singda Khurai Kendra da Congress muthatle haina lauthokhiba su laikhrabani Tarani thoi suba Manipur Legislative Assembly mikhalda Thongju Kendra gi Congress Party da mirep oyanaba thorang toramba sanglakpam Presojit ngasi Janata Dal United ta yaukre mahakpo ngasi opagi thorama kaisamthong hodam lerta leiba JDU gi office ta pangthokre mahatana Block Congress amadi Youth Congress ki thaupuba miyoi tarani thoi rom su yaukre Presojina JDU da yaurokpagi matangda mahakna phondokibada miyangi awana tarabasing amadi Kendra sing sothana leiba nahakaya business tawjage haiba matamda mateng pangbinaba leitaba asigumba kaya elected members sing unajage phangdriba sing asida thabak phangdriba naha sing asigdamak khalaga mikhal thenganaba thorakpani mahak hana topa party amada yauduna vote lepnaba thorang tawramba du party na yabiraktabadagi miyamna vote lepkodabani haiba kholaw ama Kendra dugi miyamna lakpadagi wakhalon manaba party asida join tawduna mikhalasi thengnajabani haina su phongdokhi Thoramadida saru yakiba Janata Dal United ki General Secretary Maisnam Dorendrona JDU bu thajabiduna Nitish Kumar bu thajaba thamduna tarani thoi suba General Assembly election asida kallaba miyoi sina sanglakpa asina lakadoriba mathangi sarkar asida JDU na mapham ama kanba ngamlagani miyangi sajokaloyana sarkar yauro matamda prajagi oilpasing menkhatnaba honabada angamba mateng pangani Paumi sing na hangba wahang amagi pakumda mahakna phongdokibada ngarang core committee gi ahanba meeting pangthokre hayeng pung 32 ta matamda ani suba core committee gi mipa ama pangthokpagaloyana hayeng mak party asi candidate sing maming lauthoklaba yai loyana candidate sing adu amukta da lauthokpasu yai hauzik MLA ahum sanglakpa yana leiri sapchabadi khangba ngamdri yamdrabada ex MLA 3 nipan di party asida join tawraba yai haina su phongdokki
ngasi ayu pung 6 makhairom tabada Thoubaldagi maya Imphal taba lambi paringi Thoubal Police Station gi manung chanba Thoubal Sabal Tongba amasung Moijinggi lonaba Thoubal Sabal Tongba Salam haina khangnaba mapangi lambi gi nakalda mayang amagi asiba haksang ama leiramle asiba haksang adu walking sappa miyoi sing thengnarakpani hairi police ki paw matungina asiba adu masak maming khangba ngamkhre mahaki maming Asutosh Prasad chahi 35 apokpa Siaram Prasad kawi Bihar gi Mirpudagini mahak Pauna Bazar gi Governor Road ta asan mayum amada leiraga Kakhulong da Saun gi khaw Senggaw na singba yonduna dukan hangbani hairi thawdok thokpham dagi phangba paw gi matungina Asutosh Prasad ki asiba haksang adu pukki sarukta thangna thinkhibagi dakphang 15 rom leirami manangal dasu thangpham sing lei mangakta thanggumba thawa posa amana lenkhibagi dakpham leirami hairi police na asiba haksang tarampham manaktagi thang sori amaga thangol amaga su phangba ngamkhre asiba haksang adu forensic science ki kangbu galoyana police na lokhalaga Jennings ki miren sangda postmortem gi damak thamkhre hairi Maitai aikhoi gi hauratlon takpa amata ngairaba lai haraubagi thoram asibu masak khangbiduna Tripura gi Chief Minister Biplab Kumar Deb na national gi thakta piba lining thau puthiba National Award for Lai Harauba 2022 gi award pibi khraba mutum maniton mangangbu taramna opagi thora amangasi ibudo khongjom ningthau sanglenda pangthokre ibudo khongjom ningthau lai committee maira paibi amadi Ideal Youth Club khongjom na siduna pangthokiba taramna opagi thora maduda khongjom lai harauba committee gi president Thokjom Inau Ideal Youth Club Khongjom gi President Thokjom Siam Retired Headmaster Shoibam Nandakishore Maira Paibi gi President Moirangthem Ongbi Sarojini Ukal gi convener soiriba National Award Mutum Maniton amadi mahaki loinabi Mutum Nirmala Laimana thoram mapusing oina saruk yaki thoramadu National Award Mutum Maniton mangangna hai Handak Tripura lengana mangonda pirakliba award asi lai harauba National Award amadi Social National Award ni Award sing asi mahakna Manipur gi mapanda Tripura da khundaduna leiriba maitai khungang sani gi mathakta sahi 12 gi mamangdagi koina satuna mafam adugi miyango unaduna maitai aikhoi gi chatnabi culture kaya bu ngakna thamnaba honajarakhiba kaya adubu masak khangbiduna amadi Tripura da khundariba apikpa phurup singbu Tripura lengana yokhatnaba hotnaba wakhalon aduna maram oiraga award asi mangonda pibirakhibani haiki mahakna makhata na hai Lai haraubada lana uba lana tausinba amadi lana yengba miyang kaya ama lei adubu ngasidi lai haraubada maitai haiba phuruk asi masak takpa machak mayam ama yauraga lei haiba khanglakpa amadi lai haraubada yauriba maroiba sing asi khanglakpadagi ngasidi university gi thakta pukhatuna subject department oina hangduna mahai tamnaraklabani haiki lai haraubi national award siga the social national award haiba maga ani ne yon dam tak bibiram se Tripura ki government Tripura lelang kari dino ha ga Tripura ki leiriba community me am se masigi apik community me am se hingna na ba khoi di government ayam kan ma nei aduna Tripura ki tongan ma phom da khungang si metai khungang si sani mo pe metai khungang sani mo se na loina sahi nasidagi tarani thodi mamangpuni chatlaga mayam du unare duga wari watai chadna mayam ji sumaina torokpa dagi masagi culture masagi na masagi sanadi mayam singa hanna ba kodar limitation masi Tripura government na ai tungda tumin nei unare yengam bazar aduna silver award ama silver music sida pina na ba si moina koi Tripura gi jingai riba committee da sinaraga award bibira Thasi kulumdoida mayai lambigi maya Imphal da thokhiba lambi khudongtiba thawdo amada lekhidraba maya Imphal awang lekaidagi TS ibungogi lehoriba macha marimak maya Imphal da leiba City Higher Secondary School da class 12 phawba lemna mahi tamhalagani haina school asigi management committee gi secretary CS Ronel na phondorakli mahana makhata na phondorakpada Thasi kulumdoigi numida waramda TS ibungo asi mahaki loinabi TS chawbaga loyana lambida khongna salingaida bullet thawduna lakpa miyoi amana thombadagi bullet thorakpa miyoi aduga loyana kudakta mafam aduda lekhidabani mahaki loinabi TS chawbasu accident da phibam luna sokpadagi hauze Ras Medicity gi ICU da aruba phibam da laikatnari laikhidraba TS ibungogi imung asi mahakna workshop macha ama tawraga imung purambo oibana imung manuna hauzik thengnariba awaba kaya sigi yenglaga mahakile horiba macha mari mak school asida class 12 phawba lemna mahima sing tamhanaba
warep lobani haiki January tang kum de thudum da lai ki thrabam mona gi mapa amri mama na su aru film na su lai gi si ko abs gi ga sita secondary school ma kai de mona amri mai makhat ta ba hum imung su mari bo sita school sita secondary school ma kai de lian mai tang gi dong sa si sun ya ira ga hi tu na makhat ta ba mai gi line da sa bo ku dong ari loina ga dong mai am school sa ti amang mating ira ga Ningsing bayabadi maya Imphal da laiba City Higher Secondary School Committee na hawkiba matam kaya gi mamangdagi maya Imphal area yauna Manipur gi tongan ba awana taraba miyoi kaya da mateng pangduna laklibani masigi mathakta school asida hojik yumgi phibam soklaba mahiroi kaya amasu lemna mahai tamalibani City Higher Secondary School gi Management Committee na laibak thioraba masin manau mari asigidama class 12 phawba lemna larik tamhanbinaba lobirakpa phirep asigidama imung manung amadi maya Imphal thana awang lekai social environment development organization gi maikai dagi thagatpa phongdorakli Village Authorities Chairman Council BACC gi village zip tarani thoina Phaitol segment dagi Sibilong village phawba National Highway 37 gi two lane oinaba khun tarani thogi lambi chauthorakpada sokpa lam amadi yum singi pifam thokpa compensation matang kuina pidabagi matangda lakliba January gi tang 28 ki ahing nongyai dagi hauna matang kaltana National Highway 37 da total shutdown tawgani lauthokibagi matung ina National Highway 37 da total shutdown gi khongjang changsin ba hokre bangi matangda Village Authority Secretary Goinanglong Village L Panmaina Village Authority Chairman Council BACC gi Village Siptarani thogi mahut sinduna asumna hai ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯑꯁꯤ ꯄꯤꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ 9 ꯁꯨꯔꯦ ꯅꯍꯥꯟꯁꯨ ꯃꯀ꯭ꯔꯨ ꯊꯣꯡ ꯁꯪꯒꯥꯕ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯗ ꯄꯩꯁꯥ ꯄꯤꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯁ꯭ꯇꯦꯞ ꯃꯥꯗꯔꯒꯤ ꯃꯆꯥꯒꯨꯝ ꯇꯧꯕꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯟ ꯑꯁꯤ ꯇꯧꯕꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯒꯤ ꯐꯥꯏꯇꯣꯜ ꯁꯦꯒꯃꯦꯟꯇꯗꯒꯤ ꯁꯤꯕꯤꯂꯣꯡ ꯚꯤꯂꯦꯖ ꯐꯥꯎꯕꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯁꯨ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ matam kaktaba banasi tawgani haina mahakna makhatana phongdokhi 12 villages parak to Phaiton phause ekoi gi national highway double lanes ki se hojik phau phangdriba 9 years oikre chahi mapan oikre aduna ngahan ekoi gi chi CM na makru thong gi inauguration gi numit su mana haikrabne ekoi gi compensation se phangre haina ekoi gi union minister nitin gadkari lakpa matam da thank you haina paisa se lakre haina haigre hojik fau kunja miyam gi se hojik affected village sibilong digi hauna Phaiton fau 12 villages laibe se hojik fau phangdraba aduna ekoi na ngasi national highway bu se ban blockade tori be se mesi gi matang dani district Deputy Commissioner ge account lak 3 fau aduga yenrak 3 fau ekoi se masigi khongjang chin chatharani Manipur University ki Department of Physical Education and Sports Science ki research scholar oina leiramba Ningthaujam Dhirena khangaudana lekhidabada department asigi faculty members sing research scholars sing amadi imung manungi miyo yauna mina amatumina leiduna awa phonoduna lekhidrabagi mafamda kai khumnaba utkhre haina Manipur University ki Physical Education and Sports Science amasung Dean School of Education thadorakpa Gerald Amana hairi Uttar Pradesh da ruling BJP gi maroiba challenger ama oiriba Akhilesh Yadav na Delhi dagi Muzaffarnagar da pairakadaba mahagi helicopter ngahaktang thingkibabu BJP gi khujil thorangni haiki maram leitena mahagi helicopter adu Delhi da khamduna lehenki BJP gi lusingba amagi di pahenki haina su Akhilesh Yadav na BJP government bu maral sikhi helicopter adu gi mamangda lepladuna namba photo ama thadoladuna sahi 95 suraba Samajwadi Chief Akhilesh Yadav na haikibada mai pak naba painaba sem sare mana phongdoli ba wafam adugi matangda BJP nadi wafam amata phongdolak palaitri hairi February 13 da pangthokadoriba Goa Assembly Mikhal ga mari lena sit mari natana BJP gi thorang ayambadi changsille hairi sit mari adugi manungda Panaji su yauri hanagi Chief Minister amadi Goa gi BJP khwaidagi mangjil thaba lusingba ama oiramba Manohar Parrikar gi machanipa Utpal Parrikar na ruling party gi Atanasio Monserratio gi mayokta independent mirep oina thengnagadori hanagi CM amadi BJP gi manifesto committee gi head oikiba Lakshmikant Parsakar su BJP dagi toklaga independent oina Mandarin
constituency da mirep oigani hairi Congress tagi tolaga BJP da yaukhrabi Sabitri Kablekarna ruling party gi Subhas Phaldesai gi mayokta vote lepkadori Sabitri Kabelkar asi Deputy Chief Minister Chandrakant Kabelkar gi loinabini Sanabagi pauda Goa da hauze chathariba Hero Indian Super League ki ngarang sanakiba humdra suba match da Hyderabad FC ga Odisha FC bu ahumani da maithiba pikre ngasi league asigi humdra mari suba match numidang pung 3 makhai dagi Jamshedpur FC ga FC Goa ga sanaba hokre hayeng league asigi humdra manga suba match ATK Mohan Bagan ga SC Mohan Bagan ga sanargani point table da hauzik phawda Hyderabad FC na match 13 sanabada 3 mai paklaga point kunipan pangduna khwaidagi ahanba Kerala Blasters FC na match 13 sanabada manga mai paklaga point 19 pangduna anisubada leiri Haujaroi bada maroyapa amukana pizari Thaubal amasung Kaksing district ki polling station humdramathoi nupi ngaktana mathau tawgani haina district election officer A Subhas na phongdokre Manipur da hokiba pung kunmari da Nauna COVID-19 positive oiba missing Samri Yankhai thengnakre mioy amana laikhidre Loinana Lining Thau Puthiba National Award Mutum Maniton Taramna okre Ngasigidi paudam pijaba matang asaloisinjare miyang tabiriba singbu amukka hana kurumjari